TOSEM subdivision the Paikhiba Jal Jeevan Mission project Seasonary Singli Singi Pifam Toka Kutsumal Lakliba December Taramanga Fawagi Manung the Pujabadi Mathanga Nimitagi Infal Ziribam Lambi the economic docket Hauragani Haire Amuko Galoina Nalu Mangana Sinduna Lagliba December Tarada Abspa Lauto U Mioibagi Hak Kongauna the Yari Haidina Miyam Kungsat Ama Infal the Chatkadori Miyamda Simta Lepi Harakli Manipur Police ki Kangbu Amana Ukrul District ki Kamason Chingsang da Ekar Kontra Rompak Sawasin Maida Popi Tharamba Mari Fagat Pangangkre Chief Minister and Birena Manipur Police Puthagalakli Amadi Nationalist Congress Party Manipur State Yauna Awanapo ki Party asigi President Singna NCP ki National Leader Singh Unaduna Manipur ki Isumi Matanga Prime Minister and Home Minister da Memorandum Kutsinna Kray Kurumjari ISCOM News meeting tabiriba Kwaipumna Makwa Silki Chanambam Nataram Okchari Hauzik Pau Sandok na Pizari Tamenglong District ki TOSEM subdivision the Paikhatliba Jal Jeevan Mission project ki engage tawbiki basing missing gi pipam thokpa khutsumal lakliba December ki tang tara manga fawpada pipi trabadi December ki tang tara taruki ayuki pung taruk tagi Infal Zribam lambida matam kaktaba economic blockade tawragani haire Jal Jeevan Mission New Development Bank Joint Action Committee JJM and the BJSC ki Information Secretary Aling Gyagmay na ngasi pauminsing na fongdokibada, hawkiba November kitang taret ki ayuk pung taruk tagi tang nipal ginungtil pung taruk fawba. TOSEM subdivision na koliba, National Highway 37 da total ban kaubadagi. Concerned Minister Amadi Agency na, December ani fawbada soy na pifam 2% pampiragani haina thazaba pibadagi, matam kara kongzang handokibane adubu thazaba adu tabak oina taruktabadagi ngasi, JSC na famkiba kanaba warep amagi matungina, Lagliba December ki tang tara mga fawbada bill pibi trabadi December ki tang tara taruki ayuki pung taruk tagi matamkak taba economic blockade tawragani haina Jal Jeevan Mission New Development Bank Joint Action Committee JJM and the BJSC ki Information Secretary Aling Gyangmay na fongdokibane Masida thorakpa fafatiki daita kudingmak concerned minister amadi agency na pugadabani haina fongdokki New Development Bank की Joint Action Committee की Information Secretary अमनी ngasi tang nipan December 2024 JC onemlong segment TOSEM subdivision ida koi JC singa meeting tokre satkiba tang tarek nipan November aduda ban sathagi bini adubu concern authority singna date ani December da bill payment tawreni haibigi thazaba Ama laibagi matam khara ani akoi banse relax tokhibni adubu ngasi phawa akoi gi bill pirak tabni na ngasi meeting resolution akan ba akoi hoji sathai khare tang 15 December 2024 phawa akoi gi bill pirak tadi akan ba akoi tang 12 di hauna economic blockade se tawreni habi akan ba phire lawjare Civil Society amadi Students Organization sing yauna apun beluk mangana sinduna miyam gi oiba rally ama lagliba December tara International Human Rights Day gamari lena na pangthok lagani haire hairiba miyam gi rally asi maru oina lamdama sidegi Armed Forces Special Powers Act lauthok u Manipur miyam gi hak khongaw nari basing maru oina nupi angang singi mathakta sathari basing lefana ba haiba maru oiba demanda chatkadaba khongjatni Miyam ki Kongjidasi All Manipur United Clubs Organization, Poire Lemarol Committee on Human Rights, All Manipur Women's Voluntary Association Amadi Manipur Students Federation MSF na punasimga dabane. Hai riba miyam ki Kongjidasi numidasi ki ayukpung tara taba matamda thangweban ki thau ground dagi hauraga Nagamapal, Samumakong, Khwairamban Market, Kanglapat paring dalaglaga Kumalapakta Lamtungani haire.
Hairiba numid asida lamdam asida leiriba officing mahiloisang lanai officing da sintha lepiduna miyam gi kongchit asida saruk yabiyu haina luk mga asigi maikaidagi miyam da paujil lakli. Chadliba tha sigi tang taruk amadi taret kilona ba ahingda Manipur Police ki kangbo amana Ukhrul District ki Khamason Chingsang da thiba hum ki thabak chathabada ekar kuntra rompak chawba chingmai amada popi tharamba thengnerakhi bagaloina na Maduda Chenaba Myoy Mari Amasu Fabangamki, Faraba Myoy Singadudi, Paimi, Ramsak, Sahi Kuntaret, Lightson, Simra, Jahini Fumapal, Kapangkui, Kasim, Amadi, Yatay SV, Jahikuni Toine, Makoy Dige Ergan, Ama Amadi Tang, Ani Fagat Lehaina Pau Asina Makatari. Nakalamarom tha sigi tarukini midang Manipur Police na drug ki mayuk tu sangsilaki bakong tanga mada Ukhrul District ki Khamason Rensta Charak na ekar kuntra romda popi tharamba da chenaba myoy mari fakat pangam kibada Chief Minister Ann Biren Singh na Manipur Police po maru aina Ukhrul District po hainingay leitena thagat papong durakli Ann Biren Singh na mahaki X handle da thagalaki ba po samada Manipur Police na lepa leitena sangsilakli bakong zangasina Yam na chaw na drug pu thengin na bohanabada mai pakpagi khongthang amadang asidi leptena sangsilak pangamle haina singtharakli Tasigi tang mga da Nationalist Congress Party NCP gi awanungpok ki state singi mihut kangbu amana party asigi national president oriba Maharashtra gi deputy chief minister Ajit Pawar amadi party asigi national working president oriba Rajya Sabha gi MP Praful Patel ga Maharashtra da unadana Hauzik Manipur du oiriba phibamasigi matangda kupna wari sanakre Wari sanab aduda NCP gi state president oiriba hanagi Wangoi SC gi MLA Salam Joysu sarukyaki NCP gi mifamadu loiraba matung state president Salam Joyna Sib Sena gi Manipur State Unit President M. Tombigaloinana NCP gi national leader anigi kuthangda Manipur gi isuwasi gi matangda Prime Minister da taksin bidaba memorandum amasupi kuchinnaki NCP gi national president amadi working president gi maikai dagisu Prime Minister amadi Home Minister da Manipur gi isu gi matangda suksoi soidana wari sanaduna memorandum asi athubada kutsinagani haina thazaba piraki haire NCP ki national leader Anida Kutsinaki memorandum adude Manipur Democratic Alliance na hanana Manipur ki governor da Kutsinaki dumak ni haire Amaramda NCP ki working president Praful Patel na mahaki Instagram account da thagalaki ba post amada NCP ki Northeast delegation asina Awangnopo state singda party asi hena pakthok chawthok hana bohanabada lawriba thaudang bu sing thaki Ngarang Thangal Bajar gi mafam amada thokiba thodok amada khutlai paiba singna faduna puna bohanaramba miyoi ani Manipur Police ki kangbo amana rescue tokibagaloinana thodok aduda chenabani haiba KCP taibang nganbagi kadarama Imphal West ki mafam amadagi khutlai ga konana fabangamki Faraba miyoi adudi Nambol Laitonza Makhalekai digi Tensubam Bangkim atopaming punsiba madi chak tek pakawi Mangondagi life round taret yawba 9mm pistol ama madi Maruti Zipsi ama fagat pangamki. Amaromda security force lakulak protection tarangi manung chena kangpokpi district ki L Zangnongfai da chathaki bati bahumagi tabakta khulai kaya ga konana bomb amadi life round kaya fagat pangamkre fagat laba khulai singadudi 7.62mm sniper rifle ama pistol mari .303 bolt action rifle ama Number 36, hand grenade mga, Stardine marfutara, explosive mga, electric detonator mari, 9mm round ani, 7.62mm round mga, .22 round mga, 7.65 round mari, .303 round ahum, arming ring ahum, rubber round ama, mini flare cartridge ama, anti-riot cell mga, amadi, Baofeng radio set amani haire. Manipur Lenga ki Home Department thokpo order amagi matungina Manipur tampaki mafam singda internet ki ating bathamduna lakpa adu tha ama henkre Information Technology IT ki matamasida internet haibasi mipum khudingmakta yamna tangai fadaba potsak ama haibadu oirakpana
Internet asi essential commodities ama oina longnarak matam asida Manipur lengak na matam sang na internet ki ating mathamlakpa asina miyam da chaw na kudung chadaba ama mayok na re. Maru oina Internet sizinaduna tongan ba sinfam kaya da professional oina thabak tarba miyoy sing amadi business establishment kaya market down chatuna kunay gi St. Londa chaw na chaiting pirak lehaina Federation of Civil Society Organizations Fox Manipur na thadorapa chirol amada kanghalakli. Naharul kaya ama tabak manghalle jahi ani mapung fazilakador balana sina hanadagi hauna kunaigi socio-economy da achoba jething piringai mathakta internet ki athing bathamba sina amuk kahena economy sokhalle hiram kaya da kaitharak laba fiba masi yengduna amadi leipak miyam na mayok na liba kudong sadaba singa si yengduna Government of Manipur na internet ki athing balok thuktuna miyam da internet service athubada pinana bohanagadabane internet thingduna Leiba ki law and order nga kani haibagi wakhalonda internet ki ating bathamba oiba taragadi matam gusuna daba leiba ngak pahitaba oina tungdale ngak asibu thina ngang narakloi hainingai leite Lenga ki thawong asina miyamda hena khoirang khoisaw na bo oina thokhale aduna Manipur lenga ki mari lenaba department ki mafamda internet ki ating balok thoknaba Federation of Civil Society Organizations Fox Manipur ki maike de appeal tawrakli Ziribam District ki Deputy Commissioner Krishna Kumar ki meeting makhada district asida hangdok liba relief camp sing na jangzafam lawriba IDP sing na chayol khudingi nomaizing na met khudingi pangthok kadaba weekly cleanliness drive amang asidagi hawdokre masiga loina na mamangde ki sathaduna lakpa matawgumna relief camp sing leriba IDP sing da ningtham thagi changdraba yadraba potlam singsu makhata na yentokhi Lan gi jaithing nangduna leriba kumbi kendra gi manung chana leriba hayai kon gi lokol gi lawmi singda Socialist Students Union of Manipur SSUM na ningtha maru marang yenthokpagi thoram pangthokre ngasi maru marang yenthokpagi thoram aduga mari leinana Socialist Students Union of Manipur SSUM gi General Secretary Thiam Bikas Luwang na hai maru marang yenthokliba maphamasi Kanglup ki thokhaningdaba thodok asina jaithing phangliba mafam ama oibata natana ingkol koiduna senmitlon fagana bohana jariba mafam ama khakne Iran asina ingkol koinaraba mafam sing jangsan luba yadabana ngasi fawba lofam sing ingkol koiba yadana leiri thengnariba khudong chadaba kaya si kharat oiraba su menkhatpa yanaba low uba loikraba mafam singda ingkol koihanduna senmitlon phagatnaba chinjak tami pan tangtanaba Loop asigi president ki meeting makhada khongtang asi paikhatpane Aikoi masel amana amagi mateng pangsinduna chawkhatpa iramdam ama oina bohana minasi lamdam asida leriba miyam pumnamak waminari masigi tainaphamsu leingaktani wakatphamsu makhoini adubu aikoi pumnamak asumba khangna tungi poram semlaga ihau changsinminaba changle ihau changsinbagi namada mitaigi lukraba lining thau leimaral gi khubam yauna manghan bagi tawongdi union asina yaningde Matung tarakpada isagi inat lining laisolda thugai khaiba thawong sing thoklakpada union asina chapchana thingnagani haiki lawmi kayana saruk yadana pangthokhiba maru marangin thokpagi thoramadada SSUM gi maikaidagi lawpari taranithoi romda thabada konanaba hangamaru hawai mangal amadi hawai musuri sing en thokhi Lawmi sinmi yauduna lebak ama saukhatpa yaroi lawmi singi saurba adugumba lebak ama saukhatnaba hotnaba matamda lawmi singi saurba mafam ama kalli masigi ona tainabada ngasi phawba lengakna anamba matamda lawmi singda phangpham thokpa maru mara ningthina phangdaba kaya marum ama thengnari masi lengakna pukchel tingna hariba phanggadaba maru marang amadi kolam kaya marum asi tagai phadana hariba matam chana pithokpiduna matam chana pibiduna hariba lawmi singbu makhoigi semilon ama pibinaba lengaki pungning chingsinjari Handicap Development Foundation asafong lakpa jahi kunmanga mapung fa bagay roinana jahi ama chupna sathagadaba lupa pudong bagi thoram ngasi lamdeng mayay lekay da pangthokre
Tharamaduga Mari Lenina Handicap Development Foundation ki Chairman Sapam Jasobantana Fungdukibada Iram Damasi Jahikun Mangagi Mamangda Kari Pipam Delerami Haibadu Hangatni Yang Machume Handicap Organization ki Jab Office Laitabana Lamdamasi Ladiba Handicap Sing Awaba Mayuk Naduna Lakli Kudung Jaba Kaya Fangbang Amdre Handicap Oiraba Mioy Sing Kunaya Sina Lerak Padagi Hauna Lerak Labane Mioy Bana Ladiba Makai Adamok Leragabane Handicap Oiba Macha Fanglaba Mama Mapasing Aduki Matik Wana Kangli Bane Makoigi Awaba Adu Matokaram Nakokhan Gadaki Haibawa Kalonda Foundation Asi Kumjali Singa Magachamapal Marfatara Mapal Gi December Nipaldege Sapung Lakibane Foundation Asi Hana Handicap Development Front Hainaleram Badege Kona Ming On Kibane Kunai Asada na Masoiba Kangu Sing da Fanghanbaya Bakana Basing Pinanabagidamak Organization Asi Safung Lakibani Haiki Ngasi pangthok kiba lupa fudong bagi thauram aduda lamdam asida thokliba irang asina maram oiraga leikhidraba singi mafamda ikai khumnabu utuna minute ama 2 minute leptuna ikai khumnabu su utki sarugi hanba haibasi oidanadi yaudadadi masi oithoi haibasi aina haijaba nakte masi prithvi gi akhangai khudimangna haibani aduna masi soiduna chungdage na khalli aduna napa soiba singsu mapung phana thabak khudimangta saru yaba ngamnanabadu honaminaraga akhoigi khunai si ena mapangan kanba adu makhunai ma oinanaba honaminasi aduga hadaki lakadoriba akhoigi mathangi December gi tang nipan koi tasengna makti koi Thobal Okram Leba Institute for Research and Development Alternatives IRDA ki Pre-Primary Montessori Rams Teachers Training Center da Mai Paklaba Mahiroi Singda Mana Matu Mienthokpagi Ahumlak Suba Convocation ki Thoram ngasi Thobal Tomjung Leba Chawyaima Higher Secondary School ki Seminar Hold Pangthukre Convocation ki Thoramadu da ZEO Zone 3 Thobal ki Assistant Inspector of Schools Thodam Brojan MES na Athiba Mithunglen Institute of Rural Education IRE Wangzinge Assistant Professor Dr. Akoizam Pete Maitena Thoramapu Aduga IIE Kanchipurgi Assistant Professor Naurem Ingochoba Amasung SK Women's College Nambolgi Assistant Professor Akoizam Susantana Akhanaba Mithunglen Singoina Sarukyaki Thoramaduda IIE Kanchipurgi Assistant Professor Naurem Ingochoba Amasung SK Women's College ke Assistant Professor Akoizam Susanta Anina Guest Faculty Oina Mahima Singilamda Oza Sing Lauriba Thodang Sing Amadi Taugadaba Tauroidaba Sing Kayagi Matangda Sandokna Wafam Kaya Thamki Convocation Aduda Kumsi Chahi Kumjali Singani Kun Marigi Bells IRDN Ge Mana Asma Ayamna Ahanba Aduga Devia Marangthim Anisuba Funky Aduga Tampak Mayum Salimana Good Attendance Tourism Priya Chanuna Good Discipline Moirangthem Bandanana Good Performance Amasung Laitonjam Rinana Good Presentation ki Manasing Funky Training Fangduna Mai Paklaba Pre-Primary Ran gi Oza Kontra Tarukta Ngasigi Mithunglen Singna Medal Certificate Amadi Trophy Singyan Thoki Atoiba Mithunglen gi Warol the Assistant Inspector of Schools Thodam Rojena Tungi Yumbiral Sing Semgadori Boja Singbo Mapung Faba Training Piduna IRDA da Hotneri Bathodang Sing Butagaladuna, Afaba Kunai Amasembada, Oja Singi Chauraba Thodang Lay Haiki. School Amada Tamlam Liba, Mahiroi Singbu Ija Inau Mang Nikana, Yamna Tamai Sena Takpi Tami Batangai Fade, Yum the Supumna Makpu, Lamzilam Takpi Pagetabak Tobuyai, Yum Amazung School Haibasi, Mahiroi Singidi Kuding Maktam from Oidibane, Makoy Batungi Achangba, Citizen Amamam Ohenmangam Gadaribani Haiki. Kumbi Assembly Constituency ke MLA S Premchandra ki meeting makhada constituency asigi tongan ba mafam kaya da leiriba khara hina awaba imung yangna yumlei kairai ngatai chadaba yum saba ngamjadaba imung kaya da GI sit mateng pangbagi thabak ngasi susathakre ngasi Wangu Gram Panchayat ki Ward number 6 ki manung chanba ithai laikhong awang lekai ge imung amada GI sit bandal ahum amadi Borayangbi Gram Panchayat ki Ward number 7 gi Manung Chanba Wangu Sandangkhong Khongkha Maira Paibi Singgi Maira Sangkupnaba GI Sid Bandal Ahum MLA gi PRO Y Mani Mohan Yauna MLA gi Maru eba Mioy Singna Chatina
CGI sitsing adu khutsinaki kogi sanam khong khage area se de leiriba maira pai bi sing ase si thok ta ba ya da bani na ayu nung thin midang khak ta na koi adum thoi adu tawbata bu maira sang saba gi tin je leita bana mara moidana koi lekai gi khun gi leiriba tin je koi wairaga sijana ba matamda lekai gi thawdo wa tho hongba de ba karama sorat la ko matamda tin je awat pa leibana mara moidana koi na MLA honorable MLA hana sam Prem Chandra da koi na request to badagi MLA na koi tin bal hum pibire amasigi damakta tin pibir bagi damakta koi ge kumbi kendra gi honorable MLA sana sam Prem Chandra bu maira pai bi koi mayam na amukan han thaga jari honorable MLA sana sam Prem Chandra mai taina agi jum saba sida ro ina bonda kan to budi ma agi damakta tin khar mate pang bi masigi damakta honorable MLA bu hanna nga pre thagat polo na to to ko damakta mai pa po sino haidina agi ba kadi hanan hajeri hojik sanabagi pau lobirasi Assam Rifles ki Civic Action Program gi sarugamo aina Manipur Hockey na sinduna ngarangdagi nupagi team taruk amadi nupigi team manga na sarug yaraga Khumanambak Sports Complex ki Hockey Stadium da chatharak liba ahanba DZAR under Men's and Women's Hockey Tournament ki ngasisani ki ba nupi kanglub ki match amada Maira Basikong na TWC Taubungkhokpu gol manga amada maithi papi kre atopa match da YCCIC Kontha ahalupna Ideal Club Terabu gol ani suinoda maithi papi ki tournament asigi ngasisani ki banupa kanglub ki match singda TWC Taubungkhok amadi Hockey Union Larik Imbam Lekaina gol ani chanaduna draw oiki Youth Development Club kam Mina Library amadi SICO Siko Lorimbam Lekaina kusam naraga sinduna Leikidraba SDPO Chingtham Anand Kumar gi mafam lekai kumnab utpo oina Siko Ground Lorimbam Lekaida Haukiba November Maridagi hauduna team tarani thoina sarug yaraga chatharakliba ahanba state level SDPO Chingtham Anand Kumar Memorial 9-a-side Veteran Football Tournament ki ngasisani ki bani suba semi-final match da Cham FC Infalna FLAK Kiamgaibu Golmari suino da maiti papi kre match asida mai pakraba Cham FC ki Golmari adu S David Amadi S Ronnie Kumarna matang sitna match ki minatara mathoi amadi kontrani thoi chatpada team ki goal amamam chanki S Dharmajitna match ki minute kun mathoi amadi yankhai mapal chatpada team ki goal ani chanki Satharagli tournament asigi final match chatliba thasigi tarani thoida MPSC Manipur Police amadi Cham FC Infal na sanaragani Manipur Basketball Association na senduna nupagi team tarani thoi amadi nupigi team ahum na sarugyaduna Brahmapur Nahabam Basketball Court da thasigi taruktagi hauduna satharakliba kunmari suba Senior Basketball Championship ki ngasisani ki ba nupa kanglub ki match singda CDC Sagolbana DSWC Brahmapur Nahabambo Basket Marfunipal yankhai tareta mai chibapi ki atopa match da YOSC Kuraina TDBA Thobalbo Basket yankhai nitho yankhai da maithi bapi ki match amadana Model Club Chinga Makhana CDBA Chandalbo Basket Humputara Mapal Kontranipal da maithi bapi ki tournament asigi ngasi ki sanaki bada nupi kanglip ki match da ESU wankhai na CDBA Chandalbo Basket yankhai manga kunmanga da maithi bapi ki Manipur Veteran Cricket Association na sinduna silang thabal public ground na team tarani pal na group marida sarug yaraga kunmathoi suba Manipur Veteran Cricket Tournament ngasi haudokre tournament asi haudokpagi tharamda Manipur Veteran Cricket Association ge patron member CH Chauba Manipur Veteran Cricket Association ge president N Indrajit Manipur Cricket Association ge secretary L Ronald Manipur Veteran Cricket Association ge vice president A Mohandas Manipur Cricket Association ki Treasurer CH Nisikanta, YWC ki President and Sekhar Amadi, LSC ki President K Chaupana, athoy pamithung len singoina sarukyaki. Tournament asi haudokpagi match sanaki bada
YPHU Lalambungna UCC Uripokpu wicket mapalda maithiba pikre match asigi ahanba innings da UCC na batting tawduna over kunithoiga ball marida wicket loina turaga run chamaga tara taruk lawki anisuba innings da YPHU na batting tawduna over tara mathoiga ball marida wicket ama turaga target run chamaga tara tare lawduna match asi mai paki match asi mai pakraba YPHU ge sanaroi Devkumar na Man of the Match ki title lawki tournament asigi hayeng LCCC Lilong Jazingna YCC Wangkhaiga sanaragani Manipur Cricket Association ascendana Lairanjam Public Ground Chetlibata Sigi Anidagi Hauduna Satharakliba Mapal Suba MNCA Play Tournament ki ngasi Lairanjam Public Ground Sanakiba match da YSC School na Rantara da SSU Singzamaibu Maiti Piki match asi da YSC na ahanba innings da batting tawduna innings ki apiba over kuntramanga loibada wicket mapal turaga run chamaga marfunithoi lawkibada SSU na anisuba innings da batting tawduna over kontra humdoiga ball amada wicket loina turaga run chamaga humputarani thoi lawduna match asi maithiki khangabok public ground sanakiba match da KCDO Kongpalna YWC Patsoibu wicket mga damai tiba pikre match asida YWC na ahanba innings batting tawduna over kontra mathoiga ball marida wicket loina turaga run chamaga yankhai humdoi lawkibada KCDO na anisuba innings ta over tarataret ka ball amada wicket mga turaga run chamaga yankhai taruk lawduna match asi mai paki tournament asige ngasi khangabo public ground sanakiba match da KCDO Kongpalna YWC Patsoibu wicket mga damai tiba piki match asida YWC na ahanba innings bat paituna over kontra mathoiga ball marida wicket loina turaga run chamaga yankhai humdoi lawduna target run chamaga yankhai mari thamkibada KCDO na anisuba innings bat paituna over tarataret ka ball amada wicket mga turaga run chamaga yankhai taruk lawduna match asi mai paki Chatharakliba tournament asigi hayeng khangabo public ground da Sedo Thangmaiban amadi SU Sagolban na sanaragani Lairanjam public ground da SDC Laifam Kunau amadi YPHU Lalambung na sanaragani Nakalama Ramda Association na simak na sinduna team tara mga nasarug yaraga group ani khairaga Model Higher Secondary amadi Oriental College ground da thasigi tarugtagi hauduna chatharakliba Mari Suba MNCA Super Plat Tournament ki ngasi Model Higher Secondary amadi Oriental College ground da sanakiba match da RCA Lilong na run marfu mga da YUCC Kwakaithal Marangpurel Bumaiti Bapikre Match asida RCA na ahanba innings bat paiduna innings ki over kontra mga loibada wicket nipal turaga run jani ga mga lawduna target run jani ka taruk thamkibada YUCC na anisuba innings bat pairaga over kontra ga ball marida wicket loina turaga run jam ga kun lawduna match asi maithiki tournament asigi ngasi Thobal Moijing public ground na sanakiba match da KASC Komidog na run kunda WYC Wangkembo Maitiba Piki match asida KASC na ahanba innings bat paiduna innings ki apiba over kontra mga loibada wicket mapal turaga run chamaga humputara taret lawkibada WYC na anisuba innings bat pairaga over kontra mathoiga ball mga da wicket loina tuduna run chamaga yankhai taret lawraga match asi maithiki Satharakliba tournament asigi hayeng Model Higher Secondary amadi Oriental College ground da UCC Uripok amadi Force Khetragaw na sanaragani Thobal Moijing ground da Al Amin Lilong amadi TC MDC Thongju na sanaragani Loisilakpada maruiba pau amukahan izari Tausem subdivision da paikhatliba Jal Jeevan Mission project da seasonary basinni singi pipam topa khutsumal lakliba December 15 faubagi manungda pidrapadi mathangi nimittagi Imphal Ziribam lambida economic blockade hauragani haire
Amuko galoy na naluk mga nasinduna lagliba December 10 abspal lautuku miyoybagi hakkungaw na bayaroy haydana miyam di kongjit ama Imphal da chatkadawri miyam da sindhale piyo hayrakni. Manipur Police की कांगबू अमन उखरुल डिस्ट्रिक्ट की खामसन चिंगसांग दे एकर कुंट्रा रोमपाक चौबा चिंगमाइदा पोपी थारंबा मियोय मरी पाकत पंगमख्रे चीफ मिनिस्टर एन बिरेना मणिपुर पुलिस पुथागलकली अमदी नेशनलिस्ट कांग्रेस पार्टी मणिपुर स्टेट यावना अवांगनोंको की पार्टी असिगी प्रेसिडेंट सिंगना NCP की नेशनल लीडर सिंह उनदुना मणिपुर की इशू की मतंग प्राइम मिनिस्टर अमदी होम मिनिस्टर दा मेमोरेंडम कुसिन्नख्रे ngasi gana sandok jaba ISCOM news matanga sitaloy jari miding tabiribasingbu amukahana kurumjari